ꯄꯟꯊꯨꯡ ꯌꯧꯅꯤꯡꯗꯕ ꯅꯨꯡꯁꯤꯕꯕꯨ ꯌꯥꯎꯕ꯭ꯔꯥ? ꯅꯨꯡꯁꯤꯕꯒꯤ ꯄꯣꯠꯂꯣꯏ ꯑꯃ ꯊꯝꯅꯤꯡꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯑꯅꯤꯃꯛꯇꯨꯒꯤ ꯋꯥꯈꯜꯗ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯕꯁꯤꯅ ꯑꯁꯦꯠꯄ ꯑꯆꯨꯝꯕ ꯋꯥꯈꯜꯒꯤ ꯈꯣꯡꯊꯥꯡꯅꯤ, ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯅꯤꯡꯂꯒ ꯈꯟꯗꯨꯅ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯐꯅ ꯍꯦꯜꯂꯕꯁꯨ, ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯊꯨꯡꯅꯕ ꯑꯅꯤ ꯑꯁꯤ ꯌꯦꯡꯅꯔꯛꯄꯗ ꯁꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯈꯥ ꯇꯥꯕ ꯏꯖꯠ ꯑꯁꯤꯅ ꯍꯦꯟꯅ ꯆꯠꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯍꯤꯡꯂꯤꯕꯁꯤ ꯏꯖꯠꯀꯤꯅꯤ꯫ ꯏꯖꯠ ꯂꯩꯇꯕ ꯃꯤꯗꯤ ꯃꯤꯅ ꯁꯪꯒ ꯇꯧꯅꯤꯡꯗꯦ, ꯊꯑꯣꯏꯅꯕꯤꯗꯦ꯫ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯔꯒ ꯅꯨꯡꯁꯤꯕꯒꯤ ꯄꯟꯊꯨꯡ ꯑꯃꯒꯤ ꯃꯤꯀꯨꯞ ꯈꯔꯈꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯒꯤ ꯏꯖꯠ ꯂꯩꯅ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯅ ꯍꯦꯟꯅ ꯄꯨꯟꯁꯤ ꯃꯃꯜ ꯅꯥꯏꯕ ꯍꯦꯟꯒꯅꯤ꯫ ꯂꯨꯁꯤ ꯃꯥꯁꯨ ꯃꯔꯝ ꯂꯩ꯫ ꯃꯥꯅ ꯃꯥꯒꯤ ꯗꯥꯍꯦꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯒꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯔꯝ ꯑꯗꯨ ꯂꯩꯕꯅ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯄꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯕꯅꯤ꯫ ꯄꯥꯝꯂꯤꯕꯅꯤ ꯃꯥꯁꯨ ꯄꯟꯊꯨꯡꯗꯤ ꯃꯥꯒ ꯃꯥꯒꯤ ꯗꯥꯍꯦꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨ꯫ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯔꯕꯗ ꯃꯌꯣꯜꯁꯅꯥ ꯃꯥꯒꯤ ꯃꯇꯥꯁꯤꯡꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥꯅꯆꯤꯡꯕ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯍꯪꯕꯤꯔꯔꯤ꯫ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯄ ꯄꯨꯔꯛꯄ ꯊꯤꯜꯂꯛꯄ ꯇꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯁꯨꯅꯤ ꯃꯤꯁꯅꯥꯅ ꯄꯨꯔꯒ ꯄ꯭ꯔꯦꯃꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯄꯨꯔꯒ ꯃꯌꯣꯜꯁꯅꯥꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯆꯥ ꯅꯨꯡꯒ ꯂꯣꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯊꯛꯃꯤꯟꯅꯔꯤ꯫ ꯏꯆꯥꯁꯤꯡ, ꯂꯨꯍꯣꯡꯕꯗꯒꯗꯤ ꯉꯟꯇꯥ ꯍꯦꯛ ꯂꯥꯛꯎꯀꯣ꯫ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯋꯥꯅꯤ, ꯑꯗꯨꯅ ꯅꯣꯏ ꯈꯔ ꯉꯟꯅ ꯂꯥꯛꯎ꯫ ꯃꯤꯁꯅꯥꯅ, ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯥ, ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯅꯛꯁꯤꯜꯂꯀꯥꯟꯗ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯁꯤꯔꯅ ꯈꯜꯂꯝꯃꯤꯕꯅꯤ꯫ ꯍꯩꯃꯥ, ꯌꯥꯏꯅꯦꯍꯦ ꯃꯗꯨꯁꯨ꯫ ꯑꯋꯣꯏꯕ ꯑꯣꯏꯅ ꯃꯤꯁꯅꯥ, ꯅꯈꯣꯏ ꯅꯇꯥ ꯂꯨꯍꯣꯡꯕꯒꯤ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗꯅꯦ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯑꯩ ꯅꯣꯏ ꯏꯃꯥꯗ ꯄꯥꯎꯁꯨ ꯍꯥꯏꯔꯒꯦ, ꯑꯃꯨꯛ ꯌꯥꯗ ꯈꯣꯠꯇ ꯇꯧꯔꯛꯇꯣꯏꯖꯥꯠꯂꯣ? ꯃꯤꯁꯅꯥꯅ, ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯗ, ꯀꯩꯝꯇ ꯍꯥꯏꯔꯛꯑꯣꯏꯌꯦ꯫ ꯏꯃꯥꯅꯁꯨ ꯃꯌꯣꯜꯁꯅꯥꯗ ꯁꯣꯜꯂꯒ ꯂꯩꯖꯕꯅꯤ꯫ ꯃꯥꯁꯨ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯑꯣ, ꯄꯨꯔꯒ ꯂꯥꯛꯑꯣ, ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯆꯥꯃꯤꯟꯅꯍꯧꯅꯅꯕ꯫ ꯍꯣꯏ ꯏꯃꯥ, ꯍꯥꯏꯒꯦ꯫ ꯑꯗ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯍꯥꯏꯗ꯭ꯔꯕ ꯑꯩꯅ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯊꯕꯛ ꯍꯥꯏꯁꯤꯁꯨ ꯄꯥꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯄ꯭ꯔꯦꯃꯤꯅ ꯇꯞꯂꯞ, ꯑꯗꯨ ꯏꯃꯥ, ꯄꯣꯠ ꯆꯩꯒꯗꯤ ꯑꯌꯥꯝꯕꯅ ꯁꯨꯔꯕ꯭ꯔꯣ? ꯂꯩꯁꯤꯟꯕ ꯂꯣꯏꯔꯕꯣ? ꯂꯩꯔꯦ, ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯣꯏꯅ꯫ ꯑꯗꯣ ꯃꯣꯏ ꯑꯁꯣꯝꯅ ꯄꯣꯠ ꯆꯩꯕꯨ ꯄꯨꯔꯛꯀꯅꯨ ꯍꯥꯏꯔꯤꯅꯦ꯫ ꯌꯥꯅꯤ, ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯍꯥꯏꯔꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯏꯃꯨꯡꯗꯨꯁꯨ ꯂꯥꯏꯗꯕ ꯏꯃꯨꯡꯅꯤꯗꯅ, ꯑꯗꯨꯅꯅꯤ꯫ ꯄ꯭ꯔꯦꯃꯤꯅ, ꯂꯥꯏꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯤ ꯀꯩꯕꯨꯅꯣ ꯏꯃꯥ? ꯍꯥꯏꯕꯗꯤ ꯁꯦꯜ ꯊꯨꯝ ꯁꯪꯒ ꯄꯪꯒꯁꯦ ꯋꯥꯠꯇꯅ ꯅꯣꯞꯇꯅ ꯂꯩꯔꯤ, ꯁꯤꯒꯤ ꯋꯥꯅꯤꯗ꯫ ꯑꯣ ꯍꯣꯏ, ꯑꯗꯨꯒꯤꯕꯨꯗꯤ ꯗꯥ ꯄꯨꯝꯍꯦꯟꯕ ꯃꯁꯥꯃꯛꯁꯨ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯃ ꯂꯤꯡꯂꯒ ꯂꯩꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯀꯔꯤꯒꯤ ꯀꯝꯄꯦꯅꯤꯅꯣꯅꯦ? ꯏꯃꯥ, ꯃꯣꯏꯒꯤꯗꯣ ꯒꯥꯔꯤꯒꯤꯁꯨ ꯑꯗꯨꯒ ꯀꯣꯁꯃꯦꯇꯤꯛꯀꯤꯒꯨꯝꯕꯁꯨ ꯇꯧꯕꯅꯤ꯫ ꯁꯨꯝ ꯑꯗꯨꯒꯨꯝꯕꯗꯨꯅ ꯗꯥ ꯄꯨꯝꯍꯦꯟꯕꯅ ꯄꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯆꯧꯕ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏ ꯃꯄꯥꯅ ꯄꯥꯏ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯗꯅꯤ ꯑꯩꯅ ꯂꯥꯏꯗꯕ ꯏꯃꯨꯡ ꯍꯥꯏꯗꯅ ꯍꯥꯏꯔꯤꯁꯤ꯫ ꯃꯤꯁꯅꯥꯅ, ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯑꯗꯨꯗ ꯂꯩꯖꯔꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯑꯣꯏꯈꯤꯗꯣꯏꯖꯥꯠꯅꯤ꯫ ꯃꯤ ꯊꯕꯛ ꯁꯨꯅꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯄꯩꯗꯅ꯫ ꯄ꯭ꯔꯦꯃꯤꯅ ꯁꯠ, ꯐꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯊꯝꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦ꯫ ꯃꯃꯥꯅ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯁꯨꯝ ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯑꯣꯏꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯇꯕ ꯏꯃꯨꯡꯅꯤꯅ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯑꯍꯦꯟꯕ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯌꯦ꯫ ꯃꯤꯁꯅꯥꯅ, ꯅꯪꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩꯈꯣই ꯊꯪꯅꯕꯗꯣ ꯑꯗꯨꯗ ꯏꯗꯣꯝꯆꯥ ꯑꯃ ꯂꯩꯌꯦ, ꯃꯥꯗꯣ ꯃꯣꯏꯔꯣꯝꯗꯒꯤ ꯑꯣꯏꯕ, ꯑꯗꯨꯅ ꯄꯥꯎ ꯇꯝꯕꯗ ꯈꯪꯕꯅꯤ꯫ ꯑꯣ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯨ ꯃꯌꯣꯜꯁꯅꯥ ꯑꯃꯠꯇ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯕ ꯌꯥꯎꯁꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯗ ꯍꯣꯏ ꯃꯥꯏ ꯐꯥꯎꯕ ꯍꯥꯏꯔꯛꯇ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯍꯥꯏꯕꯨꯅꯤ ꯃꯤꯁꯅꯥ, ꯄ꯭ꯔꯦꯃꯤꯌꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯥꯁꯤꯅꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯃꯥꯅ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯕꯗꯨꯅꯤ ꯄꯥꯝꯂꯤꯕ꯫ ꯏꯃꯨꯡꯗꯣ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯋꯥꯉꯥꯡꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯗꯤ ꯊꯣꯏꯅ ꯇꯥꯕ ꯎꯗꯦ꯫ ꯃꯣꯏꯒꯗꯤ ꯑꯗꯨꯝ ꯇꯣꯔꯣ ꯈꯣꯡꯗꯥꯅꯅ ꯂꯩꯕ ꯌꯥꯒꯗꯕ ꯃꯥꯜꯂꯤ, ꯃꯔꯤ ꯂꯩꯅꯕ꯫
ꯏꯃꯥ ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝ ꯐꯕꯅꯦ ꯆꯝꯃꯤ ꯆꯝꯃꯤꯅ ꯂꯣꯏ ꯍꯥꯏꯅꯕꯅꯤꯗ ꯈꯪꯗ꯭ꯔꯦ ꯑꯐꯕꯗꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯃꯌꯣꯜ ꯁꯅꯥꯅ ꯇꯨꯃꯤꯟ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗ ꯂꯩꯕꯗꯨꯗ ꯃꯤꯁꯅꯥꯅ ꯇꯞꯂꯤ ꯇꯞꯂꯤ ꯑꯃꯁꯤꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯁꯤꯅ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯩꯔꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯩꯅꯤꯡꯗ ꯑꯁ ꯅꯠꯇꯦꯗ ꯁꯨꯝ ꯅꯣꯏꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯇꯥꯔꯤꯅꯦ ꯑꯩꯁꯨ ꯏꯕꯦꯝꯃ ꯄ꯭ꯔꯦꯃꯤꯅ ꯁꯠ ꯍꯣꯏ ꯏꯕꯦꯝꯃ ꯂꯨꯍꯣꯡꯂꯝꯗꯥꯏ ꯍꯥꯏꯁꯤꯗꯤ ꯃꯪꯂꯒ ꯂꯩꯗꯧꯕ ꯅꯠꯇꯦ ꯎꯪꯗꯅ ꯂꯩꯕ ꯌꯥꯗꯦ ꯁꯛꯁꯨ ꯊꯤꯖꯤꯟꯈꯤꯅꯤꯌꯦ ꯑꯗꯨꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯈꯜꯂꯒ ꯂꯩꯗꯧꯕꯅꯤ ꯁꯛ ꯐꯖꯊꯣꯛꯅꯕ ꯏꯕꯦꯝꯃ ꯁꯛꯀ ꯊꯤꯖꯤꯜꯂꯗꯤ ꯗꯥ ꯄꯨꯝꯍꯦꯟꯕꯅ ꯑꯃꯨꯛ ꯄꯥꯝꯕꯤꯔꯣꯏꯁꯅꯤꯀꯣ ꯃꯤꯁꯅꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯅꯣꯛꯇꯨꯅ ꯑꯍꯣꯏꯕ ꯃꯌꯣꯜ ꯁꯅꯥ ꯁꯛ ꯍꯦꯟꯅ ꯐꯖꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯃꯌꯣꯜ ꯁꯅꯥꯅ ꯍꯟꯗꯛ ꯃꯨꯛꯇꯤ ꯑꯁ ꯅꯣꯏꯒꯤ ꯋꯥꯊꯥꯁꯤꯡꯁꯤꯗꯤ ꯄꯦꯜꯂ ꯄꯣꯠꯅꯤ ꯑꯩ ꯃꯃꯥ ꯃꯍꯥꯛꯁꯨ ꯅꯣꯛꯃꯤ ꯃꯆꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯕꯦꯝꯃ ꯍꯌꯦꯡꯗꯤ ꯏꯃꯥꯒꯅꯦ ꯄꯥꯔꯂꯔꯗ ꯑꯗꯨꯝ ꯆꯠꯂꯒ ꯃꯥꯏ ꯅꯨꯡ ꯀꯥꯊꯣꯛ ꯐꯦꯁꯤꯌꯦꯜ ꯇꯧꯊꯣꯛꯂꯨꯁꯤ ꯍꯦꯛꯇ ꯃꯌꯣꯜ ꯁꯅꯥꯅ ꯑꯁ ꯏꯃꯥ ꯏꯔꯥꯡꯁꯦ ꯅꯪ ꯅꯍꯥꯟ ꯍꯦꯛꯇ ꯐꯖꯜꯂꯛꯑꯦ ꯑꯋꯣꯏꯕ ꯄ꯭ꯔꯦꯃꯤꯅ ꯏꯃꯥ ꯇꯧꯊꯣꯛꯄꯤꯌꯨ ꯏꯇꯥꯁꯦ ꯐꯖꯗꯕ ꯌꯥꯗꯕꯅꯤ ꯅꯠꯇ꯭ꯔ ꯃꯤꯁꯅꯥ ꯆꯨꯝꯗꯣꯏꯅꯤꯀꯣ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯅꯔꯒ ꯃꯃꯥꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯅꯣꯛꯏ ꯃꯌꯣꯜ ꯁꯅꯥꯗꯤ ꯌꯥꯎꯗꯦ ꯃꯃꯥꯗꯣ ꯅꯣꯛꯄꯗꯣ ꯂꯦꯞꯂꯒ ꯀꯥꯟꯅꯗꯦ ꯏꯆꯥ ꯃꯤꯁꯅꯥ ꯄ꯭ꯔꯦꯃꯤꯌꯥ ꯅꯈꯣꯏꯅꯤꯁꯨ ꯁꯨꯔꯤꯉꯩ ꯉꯁꯤꯗꯤ ꯆꯥꯛꯇꯨꯝ ꯆꯥꯔꯒ ꯍꯟꯈ꯭ꯔꯣꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯣꯏ ꯉꯟꯅ ꯏꯃꯥ ꯊꯣꯡꯗꯣꯛꯂꯒꯦ ꯃꯤꯁꯅꯥꯅ ꯏꯃꯥ ꯌꯥꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯣ ꯍꯟꯕꯗꯣ ꯑꯃꯨꯛ ꯒꯥꯔꯤ ꯐꯔꯛ ꯍꯥꯏ ꯑꯗꯨꯒꯤꯗꯤꯅꯦ ꯌꯥꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗ ꯊꯤꯜꯍꯟꯒꯦ ꯃꯌꯣꯜ ꯁꯅꯥꯒꯤ ꯇꯥꯃꯣꯗ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯗꯨꯅꯤꯗꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ ꯄ꯭ꯔꯦꯃꯤꯅ ꯏꯃꯥ ꯌꯥꯏꯌꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯏ ꯍꯥꯏꯔꯒ ꯏꯃꯥꯅ ꯆꯝꯐꯨꯠꯈꯛ ꯐꯨꯠꯂꯒ ꯄꯨꯊꯣꯔꯛꯂꯗꯤ ꯆꯥꯁꯤꯜꯂꯨ ꯌꯥꯔꯣꯏꯗ ꯃꯤꯁꯅꯥ ꯅꯣꯛꯂꯛꯏ ꯏꯃꯥ ꯑꯗꯨ ꯌꯧꯔꯗꯤ ꯈꯪꯗ꯭ꯔꯦ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯄꯨꯟꯅ ꯆꯥꯅꯕ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯅꯇꯥꯁꯦ ꯎꯪꯂꯒꯗ ꯂꯩꯒꯜꯂꯤ ꯅꯣꯏ ꯂꯥꯛꯂꯤꯉꯩ ꯈꯔ ꯉꯥꯡꯂꯝꯃꯨ ꯆꯩꯔꯝꯃꯨ ꯑꯃꯨꯛꯇ ꯎꯪꯕ ꯐꯍꯜꯂꯝꯃꯣ ꯅꯣꯏꯅꯤ ꯆꯪꯗꯅ ꯏꯁ ꯑꯗꯨꯒꯤꯕꯨ ꯑꯩ ꯇꯧꯒꯦ ꯁꯤꯃ ꯑꯩꯈꯣꯏ ꯇꯧꯒꯦ ꯏꯃꯥ ꯊꯣꯛꯂꯒꯦ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯨꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯇꯧꯕ ꯆꯪꯂꯛꯑꯒꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯥꯅꯤꯗ ꯉꯥ ꯃꯆꯥ ꯑꯃꯈꯛ ꯊꯣꯡꯕꯕꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯥꯒꯤ ꯀꯥꯗꯨꯗꯒꯤ ꯃꯝꯇꯥꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯔꯛꯏ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯂꯤ ꯐꯥꯒꯤꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯥꯞꯅꯗꯧꯔꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯡꯉꯥꯜ ꯇꯥꯔꯦꯀꯣ ꯄ꯭ꯔꯦꯃꯤꯅ ꯐꯠ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯍꯨꯝ ꯃꯔꯛꯇꯒꯤ ꯅꯪꯅꯁꯨ ꯏꯈꯠꯈꯠꯂꯤꯗꯨꯗꯤ ꯐꯥꯎꯕꯁꯨ ꯅꯪꯒꯤ ꯐꯥꯎꯔꯤꯗꯨꯅꯤ ꯃꯌꯣꯜ ꯁꯅꯥꯅ ꯑꯩꯅ ꯀꯥꯏꯗ ꯐꯥꯎꯔꯤꯅꯣ ꯐꯥꯎꯈꯤꯗꯦ ꯑꯩ ꯄ꯭ꯔꯦꯃꯤ ꯃꯤꯁꯅꯥꯅ ꯑꯣ ꯈꯪꯗꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯃꯌꯣꯜ ꯁꯅꯥ ꯍꯣꯏ ꯗꯥ ꯄꯨꯝꯍꯦꯟꯕꯒꯅꯦ ꯂꯨꯍꯣꯡꯗꯧꯔꯦ ꯍꯣꯡꯈꯤꯗꯧꯔꯦ ꯄ꯭ꯔꯦꯃꯤꯁꯨ ꯅꯣꯛꯂꯒ ꯑꯍꯣꯏꯕ ꯃꯌꯣꯜ ꯁꯅꯥ ꯅꯪ ꯂꯨꯍꯣꯡꯗꯣꯏꯁꯦ ꯗꯥ ꯄꯨꯝꯍꯦꯟꯕꯒꯅꯤꯀꯣ ꯑꯁ ꯈꯪꯗꯦꯗ ꯌꯥꯝ ꯊꯥꯖꯗꯅ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯌꯣꯜ ꯁꯅꯥꯅ ꯅꯣꯏ ꯑꯅꯤꯒꯤ ꯍꯧꯅꯕꯤꯁꯦ ꯍꯧꯔꯛꯏ ꯑꯗꯣ ꯃꯌꯣꯜ ꯁꯅꯥ ꯅꯪ ꯗꯥ ꯄꯨꯝꯍꯦꯟꯕ ꯐꯪꯅꯕ ꯃꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯐꯖꯅ ꯋꯥꯈꯤꯕꯅꯤꯀꯣ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤꯁꯨ ꯇꯥꯈꯤꯕꯅꯤ ꯃꯌꯣꯜ ꯁꯅꯥ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯂꯛꯇꯦ ꯄꯥꯈꯨꯝ ꯃꯤꯁꯅꯥꯅ ꯑꯣꯏꯅ ꯄꯤꯔꯛꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯩꯊꯥꯕꯤ ꯑꯣꯏꯔꯨꯕ ꯁꯥꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥ ꯄꯨꯝꯍꯦꯟꯕꯗꯣ ꯃꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯈꯤꯗꯧꯔꯦꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯒꯗꯧꯔꯦ ꯑꯗꯨꯅꯤ ꯌꯧꯈꯤꯗꯧꯔꯦ ꯃꯌꯣꯜ ꯁꯅꯥꯅ ꯇꯞꯂꯤ ꯃꯤꯁꯅꯥ ꯄ꯭ꯔꯦꯃꯤ ꯃꯈꯦ ꯌꯥꯝꯅ ꯂꯥꯡꯈꯤꯅꯨꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯁꯨ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯐꯪꯒꯗꯧꯕ ꯋꯥꯠꯂꯤꯌꯦ ꯗꯥꯍꯦꯟꯗꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯤꯌꯦ ꯃꯌꯣꯜ ꯁꯅꯥꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯑꯣꯜꯂꯛꯄꯗꯨꯗ ꯃꯤꯁꯅꯥꯒ ꯄ꯭ꯔꯦꯃꯤꯒꯁꯨ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯝꯕꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯁ ꯃꯌꯣꯜ ꯁꯅꯥ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯄꯟꯊꯨꯡꯕꯨ ꯌꯧꯔꯕꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨꯅ ꯀꯣꯟꯅ ꯑꯗꯨꯝ ꯇꯞꯅ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯅꯨꯡꯁꯤꯅꯕ ꯄꯣꯛꯅꯔꯛꯀꯗꯕꯅꯤ ꯑꯗꯨꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯒ ꯀꯃꯥꯏ ꯅꯨꯡꯁꯤꯅꯔꯣꯏꯗꯣꯏꯅೋ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯀꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯃꯔꯝꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪ ꯋꯥꯔꯨꯅꯨ ꯃꯌꯣꯜ ꯁꯅꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯃꯤꯠꯃꯥꯡꯗ ꯊꯣꯛꯇ꯭ꯔꯤꯕ
ꯎꯗ꯭ꯔꯤꯕ ꯊꯧꯗꯣꯛ ꯍꯥꯏꯗꯣ ꯑꯣꯏꯗꯕꯅ ꯑꯩꯒꯤ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯒ ꯈꯜꯂꯛꯄꯗꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯃꯥꯟꯗꯦ ꯃꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯃꯌꯨꯜꯁꯅꯥ ꯅꯪ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯨ ꯁꯣꯟꯊꯒꯅꯨꯕ ꯋꯥꯈꯜꯗꯣ ꯄ꯭ꯔꯦꯃꯤ ꯑꯩ ꯊꯧꯅꯥ ꯂꯩ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯥꯅ ꯆꯩꯕꯗꯣ ꯊꯤꯅ ꯆꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯕ ꯉꯝꯂꯣꯏ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯌꯨꯜꯁꯅꯥ ꯑꯩꯅ ꯊꯧꯅꯥ ꯂꯩꯕꯗꯨꯅꯅꯤ ꯃꯐꯝꯗ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯂꯩꯇ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯥꯅ ꯆꯩꯔꯛꯂꯁꯨ ꯑꯩꯅ ꯇꯥꯁꯤꯟꯅꯈꯤꯗꯕꯁꯤꯡꯗꯣ ꯃꯗꯨ ꯑꯩ ꯊꯧꯅꯥ ꯂꯩꯕꯒꯤꯅꯤ ꯃꯤꯁꯅꯥꯅ ꯑꯗꯨꯒꯤ ꯊꯧꯅꯥꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯍꯜꯂꯨ ꯅꯪꯉꯣꯟꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯧ ꯂꯩꯁꯨ ꯂꯩꯒꯅꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯃꯌꯨꯜꯁꯅꯥ ꯇꯨꯃꯤꯟ ꯂꯩꯈꯤ ꯆꯨꯝꯃꯤ ꯃꯇꯝ ꯑꯃꯗ ꯃꯥ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯈꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯍꯥꯛ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯤ ꯏꯀꯥꯏꯕ ꯍꯩꯇꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯈꯤ ꯃꯇꯝꯗꯨꯒꯤ ꯃꯥꯒꯤ ꯊꯧꯅꯥꯗꯣ ꯃꯌꯨꯜꯁꯅꯥ ꯃꯤꯀꯨꯞꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯀꯣꯂꯦꯖꯇꯅꯤ ꯀ꯭ꯂꯥꯁ 2 ꯈꯛ ꯌꯥꯎꯔ ꯃꯇꯨꯡ ꯃꯌꯨꯜꯁꯅꯥꯗꯣ ꯊꯣꯔꯛꯂꯦ ꯃꯥꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯥ ꯑꯅꯤ ꯃꯤꯁꯅꯥꯒ ꯄ꯭ꯔꯦꯃꯤꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯅ ꯊꯣꯛꯃꯤꯟꯅꯔꯛꯄꯅꯤ ꯄ꯭ꯔꯦꯃꯤꯅ ꯕꯦꯝꯃ ꯅꯪ ꯍꯥꯏꯁꯤꯅꯤ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯗꯥꯄꯨꯝ ꯍꯦꯟꯕꯗ ꯍꯥꯏꯔꯤꯗꯣ ꯅꯠꯇꯦ ꯅꯣꯡꯇ ꯐꯖꯅ ꯈꯨꯝꯕꯤꯔꯛꯄ꯭ꯔꯅꯦ ꯃꯥꯅ ꯃꯤꯁꯅꯥꯅ ꯑꯗꯨꯅꯤ ꯃꯌꯨꯜꯁꯅꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯗꯥꯄꯨꯝ ꯍꯦꯟꯕꯅ ꯅꯪ ꯔꯤꯖꯦꯛ ꯆꯠꯂꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯝꯃꯅꯤꯀꯣ ꯈꯪꯉꯦ ꯑꯩ ꯃꯌꯨꯜꯁꯅꯥꯅ ꯇꯞꯂꯤ ꯑꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯥꯅ ꯌꯥꯗ꯭ꯔꯤꯐꯥꯎ ꯍꯥꯏꯖꯤꯟꯗꯧꯔꯤꯕꯅꯤ ꯑꯩꯗꯤ ꯃꯥ ꯀꯣꯏꯗꯅ ꯇꯣꯛꯂꯔꯣꯏ ꯑꯁ ꯀꯩꯅꯣ ꯌꯥꯝ ꯉꯝꯃꯦ ꯅꯪꯀꯣ ꯃꯤꯁꯅꯥꯅ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯗꯥꯄꯨꯝ ꯍꯦꯟꯕꯗꯨꯕꯨ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯌꯦꯅ ꯍꯦꯛ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯌꯨꯜꯁꯅꯥ ꯅꯪ ꯁꯨꯝ ꯍꯥꯏꯗꯨꯕꯨ ꯅꯠꯇ꯭ꯔꯒ ꯑꯇꯣꯝꯕꯤ ꯑꯣꯏꯁꯤꯟꯒꯦ ꯈꯜꯂꯤꯔꯥꯃꯤ ꯃꯌꯨꯜꯁꯅꯥꯅ ꯑꯁ ꯈꯪꯅꯕ ꯂꯩ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯈꯪꯗꯦ ꯃꯥꯒꯤ ꯈꯪꯅꯕ ꯂꯩꯔꯁꯨ ꯑꯩꯗꯤ ꯃꯥ ꯄꯥꯝꯃꯦ ꯑꯗꯨꯝ ꯍꯥꯏꯈꯤꯗꯧꯔꯤ ꯅꯨꯡꯁꯤ ꯐꯣꯡꯈꯤꯗꯧꯔꯤ ꯑꯩꯒꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯩꯁꯤꯅ ꯇꯠꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯍꯥꯏꯅꯤꯡꯂꯒꯗꯧꯔꯤꯕꯅꯤ ꯍꯩꯃꯥ ꯃꯁꯤ ꯆꯥꯟꯅꯅ ꯉꯥꯎꯔꯦꯃꯤ ꯃꯌꯨꯜꯁꯅꯥꯅꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯑꯣ ꯉꯥꯎꯔꯦ ꯄꯨꯝꯍꯦꯟꯕꯗ ꯉꯥꯎꯔꯦ ꯗꯥꯍꯦꯟꯗ ꯑꯩ ꯉꯥꯎꯔꯦ ꯈꯪꯉꯕ ꯄ꯭ꯔꯦꯃꯤꯅ ꯅꯣꯛꯂꯒ ꯍꯣꯏ ꯏꯕꯦꯝꯃ ꯍꯦꯃꯜꯂꯤꯀꯣ ꯐꯛꯇꯤ ꯍꯥꯏꯅꯔꯅꯤ ꯑꯣ ꯍꯥꯏꯅꯔꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯁꯣꯝ ꯃꯣꯏꯔꯣꯝꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯃꯤꯁꯅꯥꯅ ꯀꯩꯅꯣ ꯀꯩꯗꯧꯕꯅꯣ ꯉꯁꯤꯁꯤꯅ ꯍꯣ ꯊꯕꯛ ꯂꯩꯌꯦ ꯄ꯭ꯔꯦꯃꯤꯅ ꯆꯠ ꯑꯃꯨꯛ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯃꯨꯛ ꯉꯁꯤ ꯈꯣꯟꯊꯤ ꯆꯥꯕ ꯆꯠꯂꯨꯗꯣꯏꯔꯥꯕ ꯃꯌꯨꯜꯁꯅꯥ ꯅꯣꯛꯃꯤ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯑꯣꯏꯕ ꯔꯣꯁ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯕꯨꯀꯦ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯃꯗꯨ ꯎꯕꯗ ꯃꯤꯁꯅꯥꯅ ꯀꯩꯅꯣ ꯌꯦꯜꯂೋ ꯔꯣꯁ ꯕꯨꯀꯦꯗꯨꯅ ꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯑꯩ ꯇꯧꯒꯦ ꯁꯤꯒꯤ ꯃꯊꯧ ꯍꯣꯔꯦꯟꯗꯣ ꯌꯦꯡꯉꯨ ꯈꯪꯂꯅꯤ ꯑꯗꯨꯒ ꯃꯌꯨꯜꯁꯅꯥ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯉꯝꯃꯜꯂꯤꯀꯣ ꯍꯥꯏꯕꯤꯗꯤ ꯍꯥꯏꯁꯤꯅꯤ ꯍꯦꯟꯃꯜꯂꯤꯀꯣ ꯐꯥꯎꯕ ꯍꯣ ꯅꯨꯡꯁꯤꯔꯗꯤ ꯈꯔ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯔꯦ ꯈꯔꯁꯨ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯑꯣꯏꯕ ꯉꯝꯃꯣꯏ ꯏꯀꯥꯏ ꯊꯤꯕꯤ ꯑꯣꯏꯔꯒꯅ ꯅꯨꯡꯁꯤꯕꯗ ꯁꯨꯝ ꯂꯣꯠꯂꯒ ꯊꯝꯈꯤꯕ ꯇꯥꯔꯦꯗꯅ ꯃꯤꯁꯅꯥꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯅꯪꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯕꯗ ꯅꯨꯄꯤꯅ ꯍꯧꯕ ꯅꯨꯄꯥꯅ ꯍꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯌꯥꯗ ꯌꯥꯏ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯄ꯭ꯔꯦꯃꯤꯅ ꯆꯤꯡꯍꯟꯕꯤ ꯄꯥꯈꯨꯝ ꯋꯥꯠꯇꯕꯤꯅꯤꯗꯣ ꯏꯇꯥꯗꯤ ꯍꯣꯏꯌꯦ ꯆꯨꯝꯃꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯅꯣꯛꯅ ꯑꯃꯨꯛ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯦ ꯄꯨꯝꯍꯦꯟꯕ ꯍꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯧꯐꯝ ꯕ꯭ꯂꯣꯛꯅ ꯂꯩꯔꯤ ꯑꯗꯣꯝ ꯇꯝꯅ ꯁꯣꯝꯗꯁꯨ ꯄꯨꯝꯍꯦꯟꯕꯒ ꯄꯥꯔꯤꯒꯗꯨ ꯃꯣꯏꯅꯤꯈꯛ ꯊꯣꯔꯛꯂꯒ ꯂꯩꯔꯤ ꯄꯨꯝꯍꯦꯟꯕ ꯃꯀꯣꯛ ꯈꯔ ꯆꯤꯛꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯗꯅꯕ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ ꯄꯥꯔꯤꯅ ꯌꯨꯝ ꯍꯜꯂꯒ ꯒꯨꯂꯤ ꯑꯣꯏꯅ ꯆꯥꯔꯨꯕꯅ ꯐꯅꯤ ꯈꯜꯂꯤꯕꯣꯏꯗꯤꯗꯣ ꯄꯨꯝꯍꯦꯟꯕꯅ ꯍꯣꯏ ꯍꯜꯂꯁꯦ ꯅꯦꯛꯁ ꯀ꯭ꯂꯥꯁꯀ ꯌꯥꯎꯔꯅꯨ ꯍꯥꯏꯌꯣ ꯃꯍꯦꯟꯒ ꯂꯨꯍꯦꯟꯕꯒꯗꯣ ꯍꯟꯗꯛꯀꯤꯁꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯌꯣ ꯄꯥꯔꯤꯅ ꯍꯣꯏ ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯍꯣꯏ ꯄꯥꯔꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯇꯦꯛꯁ ꯇꯥꯏꯞ ꯇꯧꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯔꯣꯜꯗꯨ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯍꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯄꯨꯝꯍꯦꯟꯕꯗꯤ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯩ ꯄꯥꯔꯤꯅ ꯁꯨꯝ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯃꯌꯨꯜꯁꯅꯥ ꯍꯣꯏꯅ ꯂꯥꯛꯄꯗꯣ ꯄꯥꯔꯤꯅ ꯎꯔꯛꯏ
Madu ubada pari makutuna pumhenbada kakak halaga. Oi, lai. Amuk lai tu. Pumhenba hana yenglaktana. Kaino, kanano. Tu, yung, lai haiba. Lupido. Kanano pino haise. Pumhenba, wahiduga loina na yengkalai. Ure, mayol sanana gam makongdu thanglaga magi manaktam na lakpado. Madu ubada pumhenbana. Asi oire, shidi. Parina, asisu, nangona nushi haidugi lai oire ni. Kaino ito, yabigro kaino. Asina saitsi oina thamu kaino. Masak matau haira thibasu nate, ihai kaino. Adum, wow takai phazari. Pumhenbana, pamlaga nangi oiro. Pari, adugumu wado hairakan, palakano, talli nang si oiba. Pari da noklaga. Nateda, sumhaibani, nungbu nungsiro. Panade yamlamani, nangonda haizara ise. Pari, nang magi wari sumsadoira. Siyarasi, yari saroiba, toy. Pari da maya higatli, pumhenbado tumi laikre. Hanna, mayol sana hoina lakliba domda suyenti. Second khargi matungda mayol sana premi amadi misna makoya humdo pari hoina lairibado ki manakta laktuna leplari. Pari na madu ubada. Isilsin, kaidauba yaure. Premi na nuksinaraga. Da pari kainoni. Ikoi mayol sana na da pumhenbaga wari amtang sum sananingba mali. Adugi ni. Pari taplapna. Oh, wari sananingeba. Hoi. Mayol sana na moli. Da pari, ay ngaktang dahen ga wari sazagi kita ngando. Pari nasan. Hoi. Oh, yani. Toki. Ay toki. Pari, wado hairaga maya hihigalaga tokre kasi. Pumhenbadi tauri mataududa walangso amata hairakti nganglagti tumilay. Mamittunadi phaini yenglai mayol sana amadi sa thokriba pari mangonda. Mayam loina sa thok ngakrabada pumhenbana phamlibadu kinakanda phamtharakli. Aduga Kaidoramino class ti yaudraba. Pumhenba hainingdaw matawda. Yawi, koksik buki thoragbat nungay drin. Ha, koksi eba. Kayam ka na chino. Guli sasira ay di yauramgani. Mayol sana, waduga loina na big pak bawi. Matawdo yenglaga pumhenba nasan. Yari, adum parani. Oh, adu dahen. Pumhenba na. Kaino hayo. Aduga, nang naingonda dahen di karukano. Ay pamde du ko. Kaigino. Kangde, hanglakano. Nang nahaydagdo, sasahayro. Kaigi sida lakpano. Mayol sana tumin, mikukuralay. Aduga, hayna, nang ginanakta laybabu, kaigi oini. Aigi paukumdo. Adu taning magini. Mayol sana. Dahen, asing mani. Kaigino kangde. Ay nang bayam nung siruri. Ay ko hindi nung sinarasin. Ay, nangundagi hina, atok pa nung sibang ngamloy. Ay, wakal so kay sumta oloy. Nangbu, nang kagtama oy na adum nung sige, nung shiraga legeba. Pumhenba na mo, mayul sana. Nang ay naso, sahi sihali ko karado. Aduna, nang torito, harito, ay di yaningde, yaroy. Aduga mana, ay kikang na balay ni. Lay hay sukangi, lay te hay sukangi, loy na. Ado, lay rip hari, lay trip hari. Ay ginung sibado, yare nang tahi biyo. Ay nang bayam nung siya dahen. Mayol sana. Pumhenba, pamlibadudagi pog hagwalakli. Aduga. Kaino nang naingon nagkalisibo. Nupi nang na, ay gyan tadi, nang gimong sising na. Dahen, nang saurabro. Pumhenba tuminilay. Mayol sana na mo hagwalakli. Pamlambadagi, aduga mokso, mahana bekta hansin hapsin kraba. Magi yellow color gi rose bouquet masado amuk loktok tu na pairakli. Aduga. Dahen, hindangonda nungsi haimandana. Nangaybu hainadabu supoklani. Poklamani soydana. Adu pare. Siloy na toklasi. Adu si. Si hairaga pumhenbada yellow rose bouquet masado pirai makutuna. Silo dahen. Color sidi red oikidri. Yellow ne. Ado. Yellow color si hana nangona piraga. Nanga friend hana oiraga kona nungsinaraga koinaraba matong amok red pigeba. Nangonda si yellow si hana lausilo. Pumhenba handak mukti masa pumbado mayol sanaromda unsilaklaga munna yenglaga lairagli mayol sanada. Mayol sanaso laidu piri makutu tingtoklaga pumhenba mangonda. Kaino nang nagalise, nang napamisi kaino mayol sana.
mayol sana tapna. Kaino saurubada hen. Pumhenba khumde. Heidi nangmu nungsiba adugi haibani. Nungsiba apamba phawbagi khuding maksi tawrini nangwanda. Pumhenba khonjala wanglam. Nang sinupi na tra. Aduga kaino nangna tawri bongse. Kaino ba? As dahen. Nang sumay na yengmani. Nang hinjilay. Mayol sanado tumilay mamaydo hairap nun tharaga adum mikup amani leiraba matung mayol sanana hanjina muka. Ado si dahen sise aina dahen na piriba layse si lausilo lausin biyo dahen. Pumhenba mayol sanada munna oyna yenglay. Mayol sana tapli makha tarakli wahayduna. Sidi yeloni na friend pinabani. Ay dahen ga hana friend oyge. Aduga ko na mo sina seba si silaw. Mayol sana makutto na tingtok na laydo pumhenba na piray. Pumhenba munna mayol sana da yenglay. Masaga kara nungay kidabaduga mayol sana na muk tawraklibasida pumhenba siyang na khoidawdo titna sawning mapokri. Tap launa mayol sana na pirakliba buki masado lawi aduga makada thatharaga makong pakna sabit netsini. Maduda mayol sana na taha. Dahen kaino taydubo dahen. Pumhenba sawning ba khonpham dhaire. Nanga friend oibdi tokro. Nasaktu phau yeninde nangse. Aina ngang na haidana sum yengbibasida yadre. Yamde henjili. Sidorokano nang nupini su kawgano. Mayol sana pumhenba na hairakliba wahay mayamdo loina munna tarai. Mamit tumasu kupta pumhenba mangonda yengduna lay.